National Highway yauna Imphal gi maroi ba lambi sing da road median da thari ba pambi sing matam chana authority na masa mareng kakpi dabana lambi lanthok lansin da miyam da chawna khudong chahandre matam amada hekta lambi gi khudong thiba thokdok thokpa yabagi akiba leire maroi na Imphal manungi Kangla Park paringi lambi amasung tidim lambi gi malom phawbagi sarukta road median da thari ba makhal kya gi pambi sing yengsen bi ba wat pana hojikti mapung marai faraktuna masa mareng phandoktuna leire pambi sing asigi masa pungba amasung wangbe hengalapana road median gi nakanani da lambi gi saruk sing da hai thaba yaure masina maram oiduna gari thorokpa amadi khongna chatpa miyoi singna lambi nakan amadagi nakal amada lanthokna ba honabada atopa nakal amadagi lakpa gari sing ningthina uba phangdre maduna maram oiraga gari lakpra yengna ba honabada gari thorokpa singna line da gari thogalakpa hoba amadi khongna chatpa miyoi singna road median da leplaga cheptharaga yengdaba yadabana khanghaudana gari na thomba natroga gari masel lambi lanthokna ba honabada gari lakpa udabana thousand narakpadagi thongai naduna asopan amadi misimina yaurakadra haina miyamna mi paiba poknare masida natana thariba pambi sing adu masa kakpidabana mediandagi nakal animaki lambi romda fandorakpa henbana gari thoriba singdasu masana khetpagi phibam kaya miyamna thengnari asiguma phibam masida forest department na mapungoiba thawdang lauduna akoibagi nungsit senghanaba loinana lambi sing asibu laitengnaba medianda thariba pambi sing asi matam chana yengsinduna ningthina masa mareng kaktuna semgatpiba mathau tare forest department khak natana hiramasida mari leinaba department singna mateng pangsinduna lambi gi khudong thiba thawdok sing thoktana ba hotnabagi tangai fadaba leire